Hi everyone, welcome back to my channel Gitanjali Storytime in Manipuri. Ngasi su wari ma pura ka lakjare. Ado ngasi gi wari sidi the tragic life of Praveen Babi. Praveen Babi se khangdaba the new younger generation singna khangdragadi she is one of the most successful actress ka heroine of the era go 70s ka 80s ki matamda rule tawramba adugumba heroine amane. Praveen se mase mayamna fashion icon ama adagidi amtina sophisticated oiba aduga Indian cinema gi matamduda 70 80s ta leramiba heroine gi moina stereotype to bose kai sari ga selaga hanji kainaga adagidi nupi moira di zugi kainaga hoi kanu ga haitare ne gagra choli ga setana khotana adagidi wa ga sitamna ngangdana amne ing tappi nupi gi di asina loijare ka haiba adugumba stereotype to ba Bollywood ke era sida Praveen Babi sina enter tawrani aduga masina hekta nikhai doineba sigi huziki leramiba nupi amagi stereotype tawromba kanose adugumba role se masina hekta sunakanda westernized oiba ina elegant ga oiraga matamduda nupi jingna sari ga sela ko chen matamda mana mini skirt ka setna negidi body con gi dress ka selaga ekta mai masa ka je fit ka oiraga tall and slim and slender in a fit oiba adumaina ga odagidi matamduda role da hekta khoi tongam dabi na samjabi saraga managa mai gi cinema sta ekta khoi drinks ka taw high bi smoking do bi nupana ga ngam ta dabi nonsense gumba adugumba bold character gumba je saiba aduga ma se ayam kimatik phauram ge haibasda Times magazine se matam amadadi Asia da kadi amna tangna lakpa magazine oiba matamsida mana ahamba Bollywood ano ne hai actor ne hai ba smaina Times ki magazine daga yaurok se Praveen Babi gi se amna phau bo yam lai gre ko magi pamja base adoki matik yam lai gre sumna hai ba da akoi mama gi favorite actress ne kano se Praveen Babi se aduduna wari se taba matamda akoi magi su yauna aina dedicate tawrabani sigi Praveen Babi gi wari se Praveen Babi se April ki tang mari 1954 da Jonaghat hariba Gujarat ki mafam da popane aduga ma se royal family amadagini magi mapa mapu singse de Babi dynasty hana ningthau oiramba kholamba duna masu kanoni ningthau gi princess ki kanoni princess amane haibidi royal gi mogi kanogi matungina royal gi lineage ki oina aduga ba kanogi Praveen Babi gi mapasi su nabab ne hai mogi huziki last oiba male huziki Babi dynasty gi mana pok mai full name se pok pada Praveen Sultana Wali Muhammad Kanji Babi hena kawe mai mapasna Wali Muhammad Khan Babi aduga ma se hayo Junagadh haibisigi mana last nabab ne Praveen gi mama ga mapa ga se angang luhong matumda angang kuini yaude moisna khoyamba ya balai khoirame adukanda chahi 13 gi matungda Praveen ji pokone asma ji pokpada tikna harawe ni moi kano phange angang phangjare khole aduga Praveen je ta pamper tawraga pokka ta mama mapa sina hai ngai yaraga ke halaga adagi di moi gi di saina royal gi lineage ta lairadi like kano tawi ko language mayam tamdana like ka to bak mayam tamna ma se loina mak angang wari ngai dagi pire mana haurak pase moi gi Babi gi haveli the whole haurak pase room 50 ga 4 rooms lay hai adaida dozens of moigi staff ka lairaga duna maintain tawraga yamna nungai na ma se haure adugo unfortunately smaina government na India government na land acquisition tawbagi khotbagi moi smaina royal family da pi roi kholo roi haina dumaina ek kana tawrakpadagi nabab ki kano se moina kano tawgimne hai lauthokibne hai ning thogi ne hairaga nabab te thamaga mai lanthum jingse aduga Babi na Praveen Babi na chahi 3 ta surak matamda throat cancer da laigidabane hai amanga ngoi na mapa je kainagi adagi di mama moina huziki haveli se adagi hongtoga room am kanu da rent ta moi se yum mama huzima phamje government da yon tho amaga yum mama hongtoga laigi hai Praveen ji lai phare like sam tina ma sam tina smart way am tina intelligent way aduga mana class mai gi class 12 se mana chahi 13 subuda class 12 se loi hai
aduduga St. Xavier College Ahmedabad ta maji enroll tawre adugi mana dagi college samthare Praveen Babi se English Gujarati Hindi ga Urdu ga yam phajana fluently ngang bangame adi mana English ta BA tawre aduga master sizu kanunda English ta aduga psychology ga animak silauraga mana dagi master waisale Praveen Babi na sahi traunga ga surapa size da ma se magi distant cousins ama Pakistan da lai Pakistan gi international airline gi kanone hai ma se pilot ni hai mai maming se Jamil Khan ka we si ga moy ni se engage sawi lo hong na ba adubu 1971 da Indo Pak ki war ma thok pa dagi Praveen Babi gi mama sina moy ni ki engagement se kano to we hai na thugai gi bene hai 1971 da si matung da Praveen se pura khoi heartbroken oire ko mana di hoi lo hong drom ni nung si mai mangon da smaina engage saw bani khola bani ena leiramaga moi ngai gi war duna India ga Pakistan ga nungai na da bas da yamna thina ma su nungai de aduga ma si hana dagi su dum modeling gumba khopa se dum pa me ma si le shabi para pa da bas yam tin phajare mai ma sak yam tin unique oi go hadi pura kano gi mainland gi kano ma sak su law da ba adagi somgi kano gi khara su Afghanistan gi moi gi pahari gi sak su khara petsu man gum taw ma si amna kari haitare ne yamna unique oi ba sak oi ba gi mayam na yam pam na bdo ade ma se saina nupa mai gi kano siga mai gi fiancé siga kaina badagi di adum mathang adum modeling tawrame mama da duma dagi mama duna su hoi ma duma ina bu modeling tawra kholaga mai gi sagi Jamil ga kaina bagi sagi bu wakhan je khandok pangam madi phare na ma se dum mama na ya halle Praveen na modeling gi timing da Genie Norozi hana ma ama kano lai moi gi fashion gi institute ma aduna ma se recruit tawdoi recruit tawraga ma gi hamba thok phoi gi fashion show ga ge thok ba se instantly mayam jing da ma je pam me ma gi unique oi ba sak sida ma je tina stunning oi raga very soon ma je famous oi re tina famous oi re adagi di 1972 da kano gi moi gi movie director ga screenwriter ga BR Isra haise ma jina Ahmedabad ta Gujarat ta shooting ma la pa my film gi shooting lak basida mayam adu da crowd mayam gather tawduna mayam yeng ta cinema je namma bane na yenge sigi cinema nam basisu Praveen ga mama na bi khara ga moisu yeng balai lak basida marak mayam sigi marak sida sum mayam marak kanu cinema nam bagi ngangna dana kotna launa dana taw marak sida BR Isra sina labna nupi mu ui nupi si am tina mai masak si am tina interesting oi hai ba BR masna yamna nupi je kano khoi khang yam tina mai gi full of confidence ko mai massage full of attitude like to ge full of confidence yauraga mai mama bi sing ga yenga ga mini skirt am ga sela lai bista masna nupi jam interesting oi bista masna hojiki kano mai hojiki kano sit manak sida lai model jiki manak sida mana sanga pusida kano sigi Praveen je oram doine ba Praveen da lairam style je mini skirt akom doroga churupa ma paina chingaga nakan da yenga lairami sagi BR Isra jina yengmada magi masak khupaja do magi body mai fit oiba model magi masa se tina tone go oiraga attitude am lai daine mi on the positive oiba paman ba dai toroga leiram ni ma se chuga ta ta ro chingkhai raga adai di BR Isra jina hekta khutak sida ma jina nupi je my heroine oilani she's going to be the new face of Indian cinema ko new age Hindi movie gi magi face oiduni khotune na mana khutak ta kanu sida Praveen Babi sida offer to bini bana aigi cinema mathang ama sikan taw dori sida nang heroine o heninge na I want the same nang same attitude nang lai si poro na adagi kanu zu Praveen Babi su kaimbo to bana te sum modeling to ram lai me du magi mod ma aduga modeling to ringa da su ma cham phawe ba anambana film magazines ko adagi di fashion magazines ta ga mas ge dum photo front page ga dum hapak pa adagi di kanu magi purit ki dai phi gi adagi sari gi advertisement gumba westernized oiba phi gi ga to base ma ga hekta yaw ba dumaina aduna ma already hana dagi fashion gi kanu sida industry sida maming chatlabani na mana movie ada why not ai kembo ham lai te kaisu kai dena aduga man ahamba mai film number cinema je Ahmedabad ta ahamba leiba mali tang khai ma adagi dumaina dum Ahmedabad gi number yarak trabani na kanu sina BR Isra sina hai nang sumaina Mumbai da hongo na ma se Mumbai da mama ga magi ha moi dagi dum thabak tong laga leirak pam ni hai ma se khara su mi je trust to se khara wagal leba aduduna mana trust to mi nga toina puraga ma je Mumbai da honge Praveen Babi ki ahamba film se 1973 da release tawe maming jina Charitra kawe aduga
magi co-actor se cricketer Salim Durrani ne hai moi ani sigi movie se box office study am kanna kano oi gidre ko success oi gidre di media corona lei gre adu duga mayam sina Praveen di recognize tawriba critics mayam director mayam film maker mayam sina aduga ma se am tina unique oi bagi ma se mu tana ra ba haidi kanan ozinu pise kaino haraga mathang magi movie makhan adu ma se kume ma se fully Mumbai da leiraga leitharaga magi film jing se ekta mayam se ma apau actor singa tawri adubu magi ahamba breakthrough ko super hit hai tare ne pura Indian movies da super hit chat khiba cinema se Diwar se Amitabh ka anegi di Praveen Babi ga moi ani se pa ba hai se cinema se Diwar se ato kimatik phawi ko one of the biggest blockbuster of Bollywood of Indian cinema ka hai Diwar se ato ki phaw matam da Amitabh Bachchan Big B se AB mayam na AB se ina pam matam ne ba sigi mabaini gi kano pair se doki matik phaw busda mathangi amu magi amu second aphaw mathang marak tre sa mathangi aphaw release taw se amu majbur haina amu same Amitabh Bachchan ga mabaini jamna mabaini je amu phaw reba mayam jingjina hekta Praveen Babi ga Amitabh Bachchan gi moi ani gi pair se mayam na demand taw da loireba adu cinema so back to back mabaini se namme मैं तो बहाना ढूंढ रही थी तुमसे बात करने का Diwar ga Majboor ga je same sahi da release to bane 1975 da magi ahamba charitra hariba film sigi shooting to waga Mumbai da lakpasida mana Denny Dengjong pa se ma thengnarani maga never moi flatmate oiler me moi flat same kanu lemina rambado adagidi Denny ga Praveen ga sisu Denny sisu hoi kano da Bollywood ta do mai maming khara laijadana cinema khara kumba horame adagidi Praveen sisu nu khangnaraga mabani si nungsinaraga phana koina chahi phana koina lohong da bida mabani se moving tawraga leminarame adubu osagi cinema kano Majboor gi matung da di moi ani se adum mutual understanding da adum chilakpane Praveen na chilakpane mare tasna kan da super hit movie mayam takholakpagi chilakpane adagi di mathang dum moi gi priority in life to adu do sum khenarakpadagi ani se kanu ga Denny ga Praveen Babi ga se kaina grani aduga Praveen ga Denny ga di kaina raga su Praveen gi magi confident na do ma oeba mangonda waloina share to ba akupadagi akupa phaw magi manung da mi atopada haidok pangam da ba se Denny je magi best friends oi graga mabani gi yamna trusting oi ba bonding ama oi ki hai kaina raga so Amitabh ka adagi di Praveen Babi ga se back to back adum cinema se sum namma amnina Majboor gi movie number hawrakuda moi ni se close oi hai adogi matam sidaista Amitabh Bachchan se womanizer ne na khangnai hai nupi yam chopa nupi yam han tawba nupa ne na ma se mayam na moi gi Bollywood ta khangnai aidi asigi wari Praveen Babi gi wari se iraga anda khangi aidi Amitabh Bachchan se dumai na tawrom ni ngena aina thajadeba mana ko ekumina raba magi ko star sing se mana dum koi drom ni adum affair adum lei hai ma se any nupi Jaya kanuga Jaya Bachchan ga luhonga matung da su mabani relation laring ai da su adum cheat tawe hai ba Amitabh se am back to back adum cheat tawe hai luhong lo re ba matung da su adum magi haina ba do sum phagi bai sai se sum ngangning hai ba gi type ta ma se adum koi ba womanizer adum mayam da dum hai bjanda sumaina nang kano taw haina Big B je adum haidi luhongoi magi di pi du mai leirabani kholabani saina ma womanizer ne woman hunter haina su khangbani adoduna na di na baini haina ga haibase Praveen na kaya ma thawa sadaba mangonda magi attitude se kaino haibada luhong drasu yai haibagi ama lei ba di it's okay as long as moi na nushiraga de dumai dum lakani ka haibagi ama lei ba ma se duduna adum anamba hek mana hoi mangina pakhang ama koiram ba haibu Denny katani hai mayam na sum haibu go Praveen se makok ti am phaba like yam tin intelligent oiba adubu mana nupa je khantorakpada nupa se hekta mathong sa da ba nupa haidi nupi thira ba macha lai ba nupa gumba hekta nupi lai ba gumba dugumba hekta tai ba ma se tai ra mana choose story ra dudi magi kano dogi matung ele ko magi mental dogi mana pam dogi matung ele
adagi smaina ab ga mabani se ano kanoga amitabh ga mabani se koine re khole na khaga haure moi ani gi kano rumor se haure ada amitabh na su hoi jo haide mai jo haide kai mai de mayam jo moi se dum deny taro le ada praveen budi no ngai te ko hamba da habdo ma do relationship ta leraga low to so at least acknowledge sawna adubu amitabh te kamai taro ni ma da lohong dana anga kano taw dana lohong dana leirabani adu da ma na mi nu pi atopa mu kai na koi khole ka haiba sisu koi daga zu ekta mayam mayam na di matam du da internet leiramba nate adagi di mai kano khoi gi paparazzi ga zu mayam leiramba natam ni na yam freely nu pi ga dum koi ram bazane da kano sing se khoi gi hollywood ai bollywood ki hero sing se rehearsal kar raha hu darling har ga dum rehearsal ne na dum to zane dum maina adagi asigi dum maina tongna raga chakrik chagang tongna ringai marak sida maze kabir bedi se si siga amu mase koinai hanadi mayam sina khanga leirabani ko kabir bedi ji ju open marriage ta leiba magi pi ji ju actress amane protima hana open marriage de kaino habada luhong mabani si ludi luhong ani ko kaira badi adaba adubu nupa sina pa magana yumgi mapanda nupi koigera nupa koigera koiningba adagi dana nupi da ju same mana yumna di mo pani dum ogi angang leiba khotpa adagi di luhong bagi mari si dum leiraga open oiba nupi ji ju dum mapan dagi dum nupa koiruba nupi koigera moin thokpa yana ba aduga yumda di puskano torok ta bi hana adugumba ma arrangement am da lei haiba kabir bedi se khara mapan daga tabak pakholopagi khara ma je kano tawi haitare ne khara kanogumba saba haitare ne khara foreigner khara gumba kanogumba westernized kano je khara pamjaba adumai tawe hai aduga mas kanoga asengmada di kabir bedi gi nupi protima siga adegi di praveen babi siga luna dina bani hai adegi khangnara pani hai adegi moyani se yana rasu kano sina obsessive kano torko se praveen je yamna obsess oi hai aduga magi mapun sida father figure haiba adegi nupa magi strong presence lairaktabani na mana kitang mangondagi hanba nupa se asigumada hekta ma se thamoi pithoba adodagi protima ga sida openly dum moyani dum yamna ma nang na ai nupa koi ningai dum koyo kaisu kaide khote na dum mai na hainai hai adagi di protiv kano siga praveen babi ga adagi kano ga sinu sinare kabir bedi ga je adigi ani ge asmaina koina ringai marak sida ne amu amitabh bachchan siga koina bagi khotpagi lai se ada mayam sina asmaina kano se marandi praveen babi da oina mayam haibi ba mi gi mayum thugai bi saina nupa leire khangiba nupa kano sida bu smaina mana moina nupa siga affair leire si kai no kholi no adusu superstar ko kano gi bollywood ki superstar amitabh ka do to na mayam na ngang ga mangonda sum haibdo ma di adugumba nupa ngata khanbani yengu mana ko koiriba kabir bedi ji ju open marriage ta leibani khopani kai su lu hongoi kholoi na tawe adagi di kano na praveen na ab ga anamba haidi amitabh ka su koina gri ji kano ga kabir bedi ga sum kano toropani hai moi family de sum leiba khopa toropodagi di protima ga mabani je khanarapani haiba praveen ga khanarapodagi yumdagi thokhro na kano na protima na tan thoi hai praveen je adagi di praveen na kabir bedi da hairamena nang ida nang nupi je langthoma nang ai luhonga ai ge legi haibra natraga nang kai doge hamno hairamo haraga praveen babi se mayum moi kano gi kabir bedi gi mayum dagi chatkhiba jani sigi timing sta ne ba amitabh bachchan ka koina re khole dawrai se sigi pau si tabde gi kabir bedi se chile hai nang smaina big big koina ba to ko kholo du tawro da tawro hana adu dagi man hai se ai hit phare ai to ge do nang na ai lawduri bra khoduri bra nang na ka do baino nang gi nupi kano sida protima ga nang mangon na baini gi understanding gi matung ina nang lai ra kari gi no kholi no daw sidagi kabir bedi sina mai gi nupi sida lokan tawra kainara se hana divorce tawra se hana hai bi sida protima sin yarak traba mana hai sane kado nung da aina nang di praveen babi gi dis oi halaroi luhong na hoi nang mai gi miss man hoi nang praveen do nang gi mistress oi gira oi hello ka su kai de du bu wife ki min thon di pi roi aina nang kanu sung taw taw na man hai divorce sung pi roi na nang na divorce pi nang na ai pi gi haraga di nang gi property se 70% engon da transfer taw gadam ne natra di pi roi na dum aina taw budagi khanaraga kabir bedi se mayum thado ga praveen ga moving tawraga lei hai
sigi maraksidagi mase khagadi masase magi mental problems se mase khaga nabagi kano se show to ba hawra basani haidi kabir da so ekta haiba nangna tawdoi do khajak tawramaga I hundu ka chakhido natra na kasiti protimana divorce also ya piwo yadre adu nang kai tawdoi no ka hair ga hekta khanna hoba khotba adu mai tawbe adu matam do da di kabir bedi na kaya khaludi ko haidi masu Amitabh Bachchan ga kaina raga laibagi magi mathmoi no aita tawrine she will come back to me kaina ga adu mai na khando ga lerami adagi super hit movie ama mong thole Amar Akbar Anthony hena sidazu Praveen Babi adagi di Amitabh moi animak pair ni atopa su yawi ko aduga sigi cinema sidagi di khangde something happened ko kanoga Amitabh Bachchan ga Praveen Babi gi marakta something happened hai adagi Praveen je pura depressed and teen upset oiraga ma se lakhi male mayam naga mangumai matang daga home wrecker kaina ga haibagi khotpagi adu ko manungai tringai maraksida Amitabh ka ma se Amitabh se nungsi gi dreba mane yamna mangonda pakhatpa Amitabh ki matang da sigi Amar Akbar gi Anthony matung dagi ma se yumna dum leire mana hai ma se yamna kithok kirum phajana haidraga su ma pakhatle khotle I fear for my life kaina ga du maina ga comment ti tawe adagi di kabir na hare phare nang mapang ju thoya de ko te nang si nang cinema su nang back to back nang ma tina cinema su mayam kan tawre kumme du nang pothaba phangdre aduna why not kabir na du matam da Italian gi TV series ma mana produce tawe adu da ma heroine o hengani adu da ga moi adu gi series tu phawbagi Europe da tours mai hujiki sanus kano sigi series sigi kabir bedi sina promote to saka do ba adu da oina ma inara gi haina kanusina Praveen jina magi movie tangkhai namamba kholamba kari krak se kaimbo hairam de bida loina mak langthomaga Kabir Bedi gi matung ilaga all across the Europe moi je kanu magi sai Kabir Bedi gi series so promote to boina chatle greba adu da lai mana mathang mon habado Italy Spain adegi di mafam kaya Rome Paris pura all across Europe se adu da koyure ga last 1977 da Kabir Bedi ga Praveen Babi ga se London do ina lairani ana adumaina moi ni se decide to ina lauthore kaino da sumna kanda protimana divorce pi o yadrabanina we will live aikoi ni harauna aduma kano da foreign country da lairani haina decide to adugi lairaga adaina lautho matung ikoi dina tha ahum laira kanda ma se Mumbai da thokle Praveen na Delhi da hayambada Kabir ga maga smaina tour hauba matamidagi mase violent oiba adegi chaibada adegi ngangbada thina ngangba thina chaiba adegi physical oirakpa adumaina khaga haure hai aduga moyani sina London da settle tawrani hana 1977 da moyani na lauthokpa se sigi matam sida Praveen Babi se pregnant oiba male pregnant oiba se mana haidok tabida kona Kabir da haibatam da Kabir sina yaraktraba zik nangi spina nangi mental health su nang khana depressed oi ngai da khotpada adagi mayam ga du khangde kari haina bana mabaini marak sida kano sina Kabir Bedi sina angang do abort to wana haiba adagi Praveen na yadaba adugo kano sina Kabir Bedi sina mana haidi paisa do bread earner do oiraga London da lairabani na mas upai laitredana Praveen jo aduga laiminari matam sida sainaga London da adagi moina tour chatlingai sida Kabir Bedi sina khamban chawbagi haidoira karino kanagum na mai manakta ka changa aga compliment piba ka se mana ga hekta yada ba sauba hekta kanu da taina ba Praveen da nangna nupa da hauzali orangani ka harga hekta makhu thaba gumba adagi di mayam naga nang sina sakhang ure khole du male ka harga su no hayu kainaga haidi nang kanu na te Praveen Babi na te hayu kainaga nang phu daga he ma haido handaba mai identity sil amatai yaudreba magi kanu haitare ni masagi kana mas kana no haibis ma pungang mangreba ma kanoni haibisu ya dogum to kanoni ya mazi one Praveen Babi ni smaina Hindi film gi actress ne haibisu ya dogum to kanu sina Kabir sina yadramina adagi magi ma se tum sauninga khang ga dilak pajani aduduga finally ma haido last straw se Kabir sina ma sin nam phu da force tawraga pregnant oibado ma angang do abort to khon male adagi di mana khange hai masigi nupa sina macha ma bu hat pangama ba kholaba magi kanu aduduga ma sibu haidi mazu
success oiba nupi mani actress mani haiba ngamdabadadi magi songoi oibagda oiraroi sigi nupa si hana masadagi kainaraga tholakpani mana oina relationship se kainaraga tholakpani na hai matamduda kabir da suma yamna khoigi hojikan gi dawna di laitre ko kano se newspaper mogi mi na question hangba khotpa mayam se adubu mangon da hangwa matamda mana hari se aidi magi just well being gi haibani mana ya sadabne duga pregnancy ai se bot num mama su mapa su ya na rakanda pregnancy je carry tawgadamne do idea de dugi mathakta Praveen gi mental gi ma je health ma yamna masa je yamna dina take care to ngamdre dugi haibane di haigi but I don't know what was the real reason Praveen na Danny da haram begi matung ina di ma physical oi aduga force abortion to honma degi kaina bani hai Praveen jina Mumbai da halaba matung da mana tam tam na magi career se build up to hore mana hana contact mana kano tawramba sign tawramba movies ing adagi di tangkhai kano tawramaga shooting tawramaga tangkhai tahudaba sing da mathang mana contact tawrak matam sida charitra gi matam da ma se director ama thengnagi Mahesh Bhatt se ma da thengnagi neba matam da mobile ni marakta kaimbo kaim leiramde adugo faina Praveen Babi na mapanda settle tawgare haina magi movie di release tawba lepte adum release taweba mai cinema se release tawraga mai hamsin adum pamnaraga leibista manas maina Mumbai da hale mai hanagi all context sing duga ma panari hai matam sida mai hamse wu heta ingi kantor pone ba paisala pone ba Praveen Babi la na of course ma se mai hamna dum demand tawraga leiba nupi ma oireba matam dugi moina ziki 70s 80s matam sida heroine lairamba sing je masa kamaina fit oihengani kamaina tone oigani kamaina haksang phagani khotgani haibagi karimbo adugumba zero idea lerami hai matamse kanambu kaima walogdaba anga kanu hoi heroine amakum je chahi 3 tuk kumhalani ko chahi 3 tuk sida nampuda laisabi saraga kumhalani ahangi phisa salani aduga dum nauraga leiramnina dum phajabda dum man leiba adugu chahi at a certain point ko hama matan moina habido chahi kun mangagi matung de heroine je loramde hamba moi ziki 70s 90s matam se kai kino da adogi matung da di nupi sing je adum mai figures wara puning kangde anagi di pamba handara pura karino adugu Praveen Babi gi magi case di adu natiba Praveen ji hena hojikta bota kanu to bini ba pura koi gi mayam hai sine ma je royal amazu oire ma je princess hagi nawab gi kano family ama daini haibagi hayin mayamna ama kano madi laire na ko respect ama de adugi mathakta ta magi mana oiba sophisticated oiba elegant oiba sida mayam sina dum pamne adagi magi am pha da mayam sina yung ta hawolaga kano tor phamaga paratha gi tor sa doini maga top cinema na mina basingse aduga Praveen jin anga sagulaga kano ga se kilometer ani hong lamjen chen doini mana kano se khoi gi cinema gi shooting hawdringai da ada atopa actor kano sinaga actress ka sanga fitness ki tip ka pibido asa smile na tawradi plank tawradi dagi pilate tawradi pukta smile tawni kopni ka dai na dagi mai da sita yu kholu ka adugumba adagi mayam jingsina o daga leibido smanaga kana kano daga movie set daga changak pase ta koi gi body con gi dress apna piga set laga ta massage fit ka oiraga wangaga goraga manga ka thangalaga bangan tawraga lapasida mayam je ta hero adada actor lairam bangai da bere ka daga man lon kien bane ba dagi di actress lai basing jina zu adum mi hobudum jealous ka ba moi de ma hai mana tawido yawngam da dagi adagi di as magazines dagi interview lo dagi matam da seni bliss kind of magazine apaw lairam me ko ijam pare adagi di film fair moi apaw mayam sudan ma halai ma kumani habis actor interview lo bagi ma film signing to bagi lapane ba Bollywood ki heroine matam dogi heroine gi image hogari chastity ga hadi kare haitare ne ai di lohong dradi kadi lohong ba ai gi nupa do ga khitang kha kano laigani ka haiba dugumba yamna pure innocent adumaina leiram badagi Praveen jina hekta lohong nupa ga leigera leiroi to kira mawa logdabi ma ge dugumba tawrugo sida mayam sina mangu ma samthina adwaina khara feminist koigi feminist oiraga su yam thina phauba koigi no nonsense gumba mase oi mawaga longdabi khotabi adagi magi kwaidagi aphauba is mana comeback ki matung ka mai taweda mana London da leiri matamda mase Times magazine na ma hamba Indian feature tawse Praveen Babi ne haiba moida
kanambo politician nate, cricketer nate, dagidi kana moy aphaw aphaw kanambo nate, scientist army nate, Praveen Babi khangde. Praveen Babi is the first Asian ne moy gi Times magazine gi first Indian haitare ne ko gi Times magazine sida glamours oina yaw sida. Sidagi jo na demand lai gi bajani da mase. Dona mana halak ko matam sida mana ai film kum dore na haibase. Sigi matam sida mana hek hambagi magi halaga magi comeback haigadra break lawrubudu gi halak sida. Mahesh Bhatt maga thingnare. Mahesh Bhatt sidi hana degi ngawraga Praveen Babi da ngawraga leiba nupa ma oirame. Mana yamna ngawzaba oiba kanu se Praveen Babi se. Adubu Praveen Babi dogi aura dona maji approach tawba kiba. Adubu halaga mana halaga magi Praveen Mahesh Bhatt ki cinema nambagi tawba moini se close oire. Sigi matam zazu Mahesh Bhatt se luhonga magi ahamba nupi se sidai se luhonga leibani aduga machazu ani leire ko Pooja Bhatt Thai mayam masi kanone Indian gi kano Bollywood ki actress amani director masuni aduga Rahul Bhatt haina macha ani po oga lairabani adubu hekta mana Praveen ji da ngawraga Praveen ga mabani se affair lairabani adagidi Praveen kano sina Praveen ga mabani affair le bistarakpadagi magi nupi se mana khaina thoga macha ni dusu lang thome Mahesh Bhatt na aduga Praveen ga moving to raga layer. Mahesh Bhatt na haibada Praveen gi mental illness maga lay matam da di khara progress oirame hai. Adubu according to Kabir Bedi magi mental illnesses maina Amitabh ka mabaini marakta kainoma di ngangna ba kainoma di thongna gi ba male sidagi ma se khaga adum haure hai aduga moina tour orikanda mase anaba se khara henjala male aduga mathanda pangki da ki ba kai ahamada mana naris kai ginu hadi matam du da khangde 70s 80s 90s matam da mental health ai se am thina tabu gi time ko so ina depression ai ha ga da angau wi doctor yengo ye adagi de a psychiatric na ye kai ga dum ba ko mathong marom khang da ba yam ngangi dina hai mental illness ai se body amagi part amadong na ba jumaina nari ni ba hai de smaina ai diabetes nare naning na ba na te ai engon da naw han tamam da nari ni ade hereditary da su lei bani la aba sugar cut down to gera khot gera diabetes ta sugar chara ga nani ha bisu na te ko do de adegi di cancer nare naning na ba na te na adumaina mental high ba si brain je nari ne ba koina mit nare mit so e kok chi e ko le du mayam gi symptom pi se brain si zu ma zu body part am ne ma su nari ne ba anaba se layinga ga counseling tawraga hidak chara kan da phadoi ne ba khoi anaba mayam hidak chara phabase adu matam da open di kan abang na de ko mental illness har ga di hor hotana chen matam ne adu duna Kabir na habada maga anamba kano maga saina London da lairing ai dagi ma se progress di khara tawre hai ma se ki ba khot pa dagi di saran duran ngang ba yam kana di hodi adu bu maga by the time Mahesh Bhatt ka mabani le mina ba matam da di anaba se henjal ma le ba mathanda koi leita ba pot se lei na ta ngang ba adagidi mamit ta seran duran uba adagidi mana kong da mina kainoma ngang zu ngang da ba pot ma ngang ba adagi thaudok su thok ta ba thaudok se thoe na hekta hai ba adagi mingon da marang ga pangsi da season ba mangon da pangching da chingna ba adugum magi ma se anaba se haurap ne ba Mahesh Bhatt na hai ba da yamna mangon da maga le mina ba matung da magi saklon mayan ui hai ba magi anaba sina adagidi kano sina hai re Mahesh Bhatt na nang laying ja hai so hamba ya da ba kai gino da sai matam da heroine mana mental illness ge laying ka hai di mina ti ngang na bi raga ma se kano tau doi ne ba industries dagi movie industry dagi mayam dina ta kaupho pi doi ne ba khang da bani na adu duna Mahesh Bhatt ki matung ina di mana hai ba da ma ga le mina matam na di mai ana ba se am thina progress so re hai pakat ta khanai hai adagi di ma sina ne mi je adum chairam ba dagi di nong ma di man accuse so ho re ba mi maming lo re ba mana number one accused story is Amitabh Bachchan jineba. Of all of a sudden man has Amitabh Bachchan man aina magi damak aina magunda kainom tawrore adu dana ma husik ai lem thara roi aina ma upset ta aina upset tawrore adu dana ma sawhalure dana ai mana lem thara roi man hatore man ai career hatore haisina ado Mahesh Bhatt mi magi anapa mi sing sile khangdaba pot ama lakpa da ju Amitabh Bachchan pot tharaira mana bom orangani adagi dum nongmai orangani adu orangani an admaina mase hekta khoi gi mangon da paranoid orapado ai kana rom na mangon khai kanu sina na Amitabh Bachchan sina ma se hatore magi kanu sing sina Bollywood le mi sing magi spy ngaktani mana thadu oga
ma she's like my career se kanuna Amitabh Bachchan na lotion dorena my husband din ampuda ma se doctor am da pui doctor da puraga yema matam da doctor ga wari sabagi matungina magi saina anxiety adagi di panic attack am toina tawrise ma kano da Gujarat da Ahmedabad da communal gi right ama thokka male Muslim ga Hindu gi marakta sigi marak sida ma se angang oiri hai angang oiri ngai sida yamna kai angang haibadi inkhalak pagi ma leibidu marakta adumaina lei ngai sida smaina ma se phabung makha da bora da yomaga lot le hai ma gi sigi kano tawsida communal kano gi communal gi right tawsida ma se lot pas ma wanda yamna impact tawgi ba male haidi mayam sina koi Hindu gi mop haiga drana trak matam do khana bidu gi moi gi against la pa mop to adudana mapi lokhtho ga ching thora o mayam mangda ma do rape taw do ni ko do ni da taw do ni ko na moina ga law ga e na babi khoi gi princess thoklo kholo ka yam ga thong ga thin na mayung ga se ta bom top ka tha na taw gi ma le ba adagi ma se nikpa sarai hobdo na taw ma sa se ki na ma se adagi na gi bane hai adaina kano na Mahesh Bhatt high end doctors na adagi medication pire medication je pira ma cha matam khara charam ne do magi paranoid chidi adum nung gi dum hingal eba hidak se sara ga phab kaw bolai taba hidak se saba gi ngatang brain je manga tham matam hujikan hidak apha phab yam tho e ko smaina brain gi anxiety oi bagi kano se kakthak pe ya ba do to ba yana adu matam do di hidak to yam kana advance oi dream mental health se serious lawram da banina adu na tum bagi nga tawai na piba tum ma hagul nga halaya ninda magi antara pada mo magi sagi kano mi na ngang su ngang da wa da ngangi adagi di adu leire ada leire magi seran turan ngang bi se adu mek ta hoba adu ga ma ga movie number ga chat pase mana thaja ba mi khatang na ta di magi manak ta ga changhan da ba makeup men ga se mana ga oina ga hire tawraga kano ga scrutiny ga tawraga lakhan ba gumba adu mai dum tawi ma se Praveen gi magi sumna kanda magi mental problem budi lai adar ko sumai career da di ma dum phatna chatle mana next magi super hit movies in 1979 da Suhag haina Shashi Kapoor ga maga adu de release togi sigi movies di instantly hit oi gre ko ekta hit oi do same year do da amu same Shashi Kapoor ga amu Kala Pathar haina ma mu release oi sidagi di maze no looking mana maze one of the highest paid actress oiriba kano sida ma hujiki 90 kano ga 70s ka 80s ki matam sida pura magi movies sing je highest grossing film of the year adum tabani na magi career da di ma chana chale du magi personal life da di ma se pura dwindle down tore magi mental health se pham hidak se saring na mangalai ba hidak se phabaga magi sagi panic attack adagi di magi depression anxiety kana no na kani haire koi adugum se ma se adaina dum heta thoba adu sing no kana na bear tawe da Mahesh Bhatt ki adi Mahesh Bhatt ki su khara dum yawe hai di khana chaina ba je dum thoe adagi di Praveen jina tawi se chingna ra ise magi nupi do kano kaina raga macha nupi macha ani nupi kaina raga nupi mabu manakta la aga leiba ngamba hai se anytime magi oibadi yar we have sima khang yam toin na Mahesh Bhatt di adum khana ba khop se dum tawi do Mahesh Bhatt na yam na pamjaru bani na mana Praveen je luhong jagi di khan bane ba yam na mana pamjaru bani na ma se khanga ga leibani du Praveen gi magi unstable oiba kano sida luhong magi wa se mana hawduk ta bane ba magi mental gi problem sa to ki matik kayam sathi ragi haibasida Jwalamukhi na movie ma moi shooting to gozani shooting to gi outdoor da laibasida Mahesh Bhatt ka mama ga mai gi secretary ga sina Praveen Babi se thiba phangdre na koi thi rabjani nga tang mai gi shot lak padu da ti ba phangdra kan sida di hotel da hang kan da ma do room na chenkhat khebane na moi gi staff am na hairi adagi di Praveen Babi gi mama do ne adagi di kano ne Mahesh Bhatt ne mai secretary maming se Ved Sharma hai moi singse kano za mai room sida changkhat ba sida thong je mona namghai ra hang to hai adoga Praveen je am kachin na mada mamit ta khoi na langkhat la mapi na ka kapu ba gi type ta khoi ki ru ba gi kapu ba gi mapi ataraga thanga ma pair kachin da phamaga leram me hai sai mama ga moi ngena changma sida sang kano noi kano na AB na tharai ra Amitabh Bachchan jaman AB ko male AB tharai ra AB tharai chang kano nang mana ha to ni ko ta ma se phana ba se ne ko i the ma
minute kun muka thema kan da thang da kan sida ma mama sida ai ni ibe ma nang ima ne nama ni ko pani kan da gi Mahesh na ai Mahesh ne ko torong mayam ma si kyam ta halaga numit ma shooting ngam de haiba for some reason ma si ki ba se adom henzale kanu ma sare na mama sida han tang wa hai de ni ba mana kai gi no haraga mangon da poison kana nom na poisoning tawre do na poisoning taw doi ni do na hana chaw nai na chara ga kaim taw do i cha doi ni hana do mai na gum taw ba adagi di Mahesh bat na ga si sa ju law kai na ga coffee pu thorok je nang han thak u kai na ga da than ba do mai na mangon da paranoid oi ba je yam na hele adagi di nong mana mai kanu sina Praveen Babi sina room jing si da koi chen la ga le ram doi ni Mahesh bat na kai dawra gi na hang ba si da mai gi Ziki room ze, si electro kanogi microchip na bug tawre, kano kai transmitter radio bug tawre, adagi di kano na AB na mana ngangi wasi loy na magtare, magi plants loy na kange AB na huzik chalaga ay destroy tawrani, nang si awra kaya naga Mahesh basa ko onsa laga, nang si awra ngani nang si spy awra ngani company kaya naga dumay na onsa laga mangonda lao ba ko pa Mahesh iso adum mazunga adi Bana Panam Teme Yade Hidak Sina Chari de Haraga Charamdaba Mon Kanu Mopang Makada Karalo Santamamba Kanga Makada Karalangalamba other than a Mazi Chena with the Wari but my head nize I didn't be going to be doing Nupido Sibato Nunga again India quite a puzzle sexy as Nupim Goyam Nunga again a lag but Neduga ID some the Anabam Channel and a Mazi bit Yoba Handore Adagidi Magis minor paranoid oi ba khotpa se adum movie de release so ba adum phau ba duga my personal life ne ba ma ge yam na kanu tawri se adagi di mong mana mai loi na muthat laga thong jalaga phamam bugum ba kai do bai no hangaga mai thaladi mana tawri do ab na kai do no ma urani aduduna uhandri ni ka harba gumba adugumba magi anab se ko ja se ma ji matang magi makok sida seran ga turan ga loi na magne ba man uri se kari gi no haibu adudu kai doctor duna hangurasu hybrid ma hidi I guess maina ma affair gi di oiramgani hai but moina aseng madu di wari zo I phanam thi bane do phajana di phangre ebi ge babai ni gi marakta wa na chauna bangang na gi hai ba ida da ebi na kari hairu bano mana kari hairu bano adogi matungina kari no hai di hayo yadra male hai khanga ga su mayam na haidorak tre ko do wari do di sidagi ne ba magi kanu anaba mai paranoid hawri se kari haina gi bano hai bi ngasi phoba kan ham khang de ko mana ngasai room da koi chen laga saina electronic kan tore bug tore mayam na mai microphone hapaga microchip adagi di camera hapaga yenge khole na tawbse numit mari ni muk tawi hai kari mok chaw yaro ye mana setle ba ma phi du su hong do o yaro ye duga ma phi sep koi set bo yum ju koi chen laga mana ne khudingi electronic bug ngasai gi micro kan do microphone ma cha do adu hapa haina adu thi ba numin Moise upale da nan doctor ko raga maje sedative ka pa ka tumale hai tum da Praveen Babi gi magi condition se yamna deteriorate to ba helak da gi di Mahesh Batsna Jenny da reach out to we mana hai nang su hai di nang won da di loi nang wari do li bani na khot pani na ai won da di phajana liu ya de mai smai to re khole mai gi kano se mai condition se handle khole mi ai ga ji trust to dre magi same hana de gi le staff po ma fire to re khole to da gi even Denny zu yauraga doctor ga thi dana ma si wari sana handana khotna tawre ado hidak chare khole haidans mangon da phaba ko bolai tramnina Mahesh ba se upare tadana mana se ki hinoi na piri ba hidak nungda kai kai sidagi amata noi gi anti kanosing ma'am je psychotic hidak mayam se amata yadre kamai tawduna haibasida doctor sing sina hairai se next step sidi electric shock piba na hai electric shock piba na tana upai laiten ado ta ba se Mahesh ba se pura ma je ki reba mana mai kaino haisibo nangi kano electric shock longni haisibo ka maina saina heroin powder leisibo angau bitap da pharaga electric shock pi doise ai yaning de na mana yadraga Mahesh Bat ki mana yamna kuina loinarakpa spiritual guru malai mai gi maming se UG Krishnamurti kawe mas Bangalore da base torga laibane and mana khale mas minus spiritual leadership unahalaga ma gi ma advice ma gi treatment lauraga phagadra haina mana kano se Praveen je puraga laaga Krishna moi gi ki Guru Krishnamurti ga thingna hale ahamba thingna basida Guru Krishnamurti na habida kano gi Praveen gi ma gi mental state se amna khoi ahan kano torok hai tare ne Alzheimer ga narak pagi ahan gi type ta adaina ma se tawi hai nga hang amu ningsang ga amu
amuk heta accuse tawba dei ngangba adubu mana ngasagi Mahesh Bhatt kanogi magi ashram sida leiraga magi pauta kari krak se tawbudai masi khagadi phar abjani phar aga masi thataru mulai hujiki ashram sida adagi noticeably magi improvement se mayam na uba hore mama mapa su mi atopasu adagi mama sna haire pharibe manang hana lai mo khopa nang paisa bi mayam loksalaga movie mayam pending lai se nang hallo nang khara pharamni na natraga di kari gumba sigi nangi pending sing je tawdraga di producer director adagi moi sigi paisa gi laundry mayam jina changaga yum sida nang hangbada adagi folk kana tawda thibada khotbada kana loire khole nang hallo haina mase 1978 ki December da Mumbai da mase mu hale aga magi project sing je ma adu da tawba hore asigi jatringai sida Krishnamurti Guruji se khangde ne magi wakhando maybe mana kano masu khangam basu yai ko mana Mahesh Bhatt hai male nang asigi nang nangi na punsi nang phauningalgadi nang aphauba success amoiningagadi Praveen Babi dege laptho on hayar male sinu pisi ka nang leminaragadi nang na punsida chakhotpa kano haiba aphauba hayo oiroi na hai adagi di kano se Praveen gi smaina tarakpadagi mayam singsina Mahesh Bhatt ju injan ba hore ko mayam se injan ba hayar na ko asigi kano se angau khoi de ta haina mental illness na hayar angau bi se ta haibi ba kari khangda na hangba like adubudi mayam sina dum larik haitabado kayamu yamnaga haitege adagidi anxiety depression was a pura phadongne kai wathi ware makhan khanjalaga kaina dumaine he haibiba adubudi education do yogdadana budi hairi ne do adumaine tawboda ta koi gi mayam sina Mahesh Bhatt su onjale ko ade nang si nang na natu na chale nang adai tawraga nang loi hundu maga angau bi ngalemina ba du sa ngang basida Praveen ju tabati khaga hore ko ide masaina ngang aduduna mana Mahesh Bhatt sina majo hundu chakani habese ma adudugi chignabagi mangonda hore mangonda khanabase adu mu hore Praveen hala matungda magi back mana pending movie sing tawre khara madi successful oire adubu khara madi dum successful oidabusu yawi adubu mayamna di dum appreciate tawe magi role sing do adu Praveen gi illness di dum pharaktare ma sai tapna dagi hujiti Mahesh Bhatt ka je Amitabh Bachchan gi spy ni kaina ga hore kai gi no habida movie Amitabh Bachchan gi movie silsila haina ma release tawgiba male Amitabh Bachchan gi silsila haiba movie se 1981 da release tawba male asigi sida kamai tawge da silsila gi movie se asengmadi Smita Patil ga aduga Praveen Babi da offer tawramba jani da Praveen jina Rekha gi tawriba role se mangon piba adagi Smita Patil sina Jaya Bachchan gi adu for some reason mana sign tawraba matung ma consider tawra matung da Amitabh Bachchan sina sumaina Praveen Babi na mangonda maran siba mana hatore tuptore adagi di maji gangster ni khotpani adane kai ma sam ngange ba kano da public da AB is a womanizer nupi da chopa adagi adu adas mai macha atopa mayam leibani khotpani adas adagi di man ai hatore khotore mayam sa haibas da AB na ai maga movie ni kumina banangam maroi haina matam da Amitabh Bachchan na ko magi ko actress sing koi da amta leite hai adamana Rekha ga koina bajani du matam do silsila gi movie matam se adada Praveen Babi da sungai haidana maji movie dagi lokthoga Rekha na sille doga amuk kai gumba Rekha katang khak silladi huge problem thokla ne haina Smita Patil gi mahuta Jaya Bachchan je asi je tawraga movie se namgim ne ba sigi movie se super duper hit ogi ko silsila se asigi sigi tawbodagi di hena Praveen Babi se sauningba phawreba man haije Mahesh Bhatt nang hujik spy amani AB na nang thadora bani made superstar ni mana nangi movie ma tawba haije nang idi crore da phangnoi ni aduna nang na ai every moment nang na ai nupa ni na sajanaraga any every moment every time adumaina nang ai nakta leraga ai paus mangonda loina piraga mana ai kari movie tawri kana ga kari wari sanai loina khangi je nang na ni kaina ta khanaba Mahesh ju ngamaktre ko mazu idi machabo adumaina ma mapunsi da senara moi mana Praveen senabaje ade ma su ngamaktre adagi nongodi film shooting halaga nu gari thoringa isi da gari khamo na habis dum Mahesh Bhatt su kai no ai se haraga gari thoriba moving car dagi mana thong ha chongdai hai Praveen je kai gi no na khama kai gi no hangaga
Amitabh kanona Amitabh na boom mai car the pume boom jo pokai dore ai makon tik tik to makon tai na dumai na taw incident se ma janga maktre ko adagi no madi amu kanona Amitabh ki mai movie gi silsila gi success mai hit oi bagi party taw basida mai his ba se ko dana madi film director ni ma chalu bazani mana chalu ra halak basida ta Praveen jina nang sai ji khange nang nanga ebi ga pullaga ai hatoi nangna ai kano je sigi silsila gi movie nangna ai kan tawbani slender tawbani ai gi character adu ni noi mayam na ai bo ngawai na haijalaga dama Yash Chopra gi movie ra kanu moi bani ni mana Yash Raj gi movie da gi ai smaje loiraga hekta khana basida loireba adagi di Praveen ji kano ju mai si ngam da na moi ni khara akhuma hai tawraga kano sina mai sina phare ai chatlaga ai nang na to yam na I wonda chingna di ai nang lemina roi je na yum da gi kumda basida ta Praveen ji na kumda ga ya roi na ngau bi gi type da mafi amata thong da na just underwear khak se laga ma sina mai gi lift da gi chen thorok pan mai apartment da gi sorok lam jaw da nung dang da mafi yaw da na go phuri ka mata yaw da gi just underwear ram khak se laga ne mana mahe se kham ne ba ngai ko nang chat khe ya roi nang na chat di nang ai na ha to ni ko da so loud na khong da na adu mahesh ba chani hai je I had enough of you ai yare haraga masna auto ma pharaga mai mayum da halle hai adu already my first wife di kaina gare adu khaleraga ma je Sony ko ba nupi ma lu nga kanda Alia Bhatt pok toine adu ne mahesh ba ki macha je Pooja Bhatt Rahul Bhatt adu ga second wife tagi Alia Bhatt adu mai na legine adagi ma kaina raga amuk hanna Praveen ga amuhan unagidre hai Praveen na di yamna phone ga tawdana haidi sorry lao ko lo ai gido smain tawbune hidak charagi nan haibe yarage ko lage kaina adubu Mahesh Bhatt never went back, they broke up. Mahesh Bhatt ka Praveen Babi ka kaina base silsila gi movie release tor matung 1981 da kaina re adogi matung da Praveen gi next hit se Namak Halal haina 1982 da amuk thole adoga mai gi next release adoga super hit oi gi ba movie se Jani Dos hai Sisna 1983 da release tawbani aduga magi co-actor sina Dharmender ne sigi matam sita magi mental illness di kanamuna kaim khangbi banate aduduna magi movie da di career da di mai phawgal ai banina matam dugi da movie khudingi 3 lakhs phangi mase ma mai phaw mem jing ma to 3 lakhs ai se matam du ni 1970 80s matam da movie na 3 lakhs sang a lot of money aduga ma je investment gi di sound the intelligent oi bane hoi magi love life mai punsi da budi ma je prosa ka dore ko prosa chatle ko adore ko suma investment gumba adugum da di na makok lei bani na magi investment jing je mana movie nam da su ma yung ga leichan ko pa bara lak ba magi property mayam lei ko ma jam singi dugi matang de sigi Jani Dos hari ba movie sigi matung da gi di film industry da gi Praveen Babi je mangri ni ma je kana bok ta kai bo hairam da na tu minna chakhare mai ngasai maya adagi mana tu minna chakhiba mangi badai mayam sina rumor mai speculate ore news ta kasu kai da kasu ai ba do underworld na kidnap taw gare dai side da makok to sak mani na odi khana drug charaga odi taraga leiramani kaina haibi ba adagi di side da mathong cha dana ngawraga chalamani ma do ngawbani na kaina do makan speculate mayam tawre speculate ga mayam matang haibi upai le na finally Praveen Babi gi mama jina lauthore haidi Praveen do masana yana khangna July gi tam kuntra 1983 da ma US da Guru Krishnamurti ki manakta chatkhare magi mental dogi peaceful phangna ba haina mama jina lauthore Praveen na matam khara Los Angeles da adagi Houston da London da Switzerland da kanoga Guru Krishnamurti ga travel tawdana ma phana ko in chalame adaga mana US da lairi matam da magi anaba se amna severe ora padagi layeng adu US di matam da am chakholabani na mana nari se kari no haibe se diagnose taw gambani koi do matam da di kanu ni psychiatric laina ni kai khara haibi adagi di mental illness kari no mental illness makat mayam layeba karamba mawong da makhan da layeng ga karamba chadoi no haibe se mi di US di chakholabani na moina loina mak thigalabni na moina diagnose tawe moina diagnose tawi je yamna mental illness ki yam severe oi bako ai gi lu ba laina ne ba paranoid schizophrenia ka oi mana nari se sigi paranoid schizophrenia se laita ba po se lai na u doi ni
तादब पोसे तायन हाइदोनी हाइदब पोसे हाइ हाइदोनी ममित सेरान तुरान भूत प्रेत मी फत्तब खोतब मा हातोरे खोतोरे अदोगुम्बा नेगेटिव की ओइबा अदोगुम्बा ngata पोचै गे येमसे मैना हाबदा मयामना मिसुम पाइना पाबदो जे डिमोनिक की मसक उबा भूत प्रेत तोंना माजे हातोरे लाक्तोरे नंगनदि नम्मगे खोलगे ना दुना माजना रियलिटी का ममंग जे करिगिनो रियलिटी ना करमनो ममंग ना करिनो हाबजे अनि जे डिफरेंशिएट तौबा ngamaktaba asisineba yamna severe case of paranoid schizophrenia se naina ma diagnose tawraga matamna hidakpi magi sigi diagnose se interview da later mana india da halaba interview labu matamda ma deny yum tawi ma hai ma na de hai ma gonda smaina du nai khale hai se Amitabh Bachchan ga Bollywood kana tawrini film industry na tawrini magi maming je mingdo chendhanaba mabu kano tawnaba kano da khoigi mami da amamba da thamnaba tawrini kholini dum hai mana masana acknowledge tawde du everybody knows kai magi sai psychiatric ki khopa ki case changsing do loina mak proof to puthongara panina mana india thadok chingai da smaina us ka kai kai kano krishnamurti gi manakta leidringai da su deni ga khanai hai 1983 sida Denny se man accused or male and Denny se matam da kana AB ka cinema kana kum khalai ko maga Amitabh Bachchan ka cinema mana villain sabani khangde mamana ba sabani khangde ado kum ba close ora padagi accused or me hai Praveen na nang ju AB ki spy ni na hangai ai gi ni na ai gi mi ni na nang na sar na lairaga nang de Amitabh Bachchan ki spy ni nang na ai paw lok thoi ni ai gi wa lok thoi ni nang ai gi punsi gi wari sana roi haina magi phone loina contact detail kari kara ka loina thadal ma gane ba mana sakise aduna Denny na reach out to matam da ma paw mona reply su to rokidre mana US lairing da April gi tang 8 1984 sida mana JF Kennedy gi international airport sida flight pai bagi man lai bajani da adada mayam na sum routine check to bajani yam tina US ki mana JFK international airport kai moi gi security se khuchang amni ko do ko khuyam amne adada maze for some reason maze panic attack to bajani da moi gi yengi ngai da aduga America gi moi saina FBI na maze pha dore ma Amitabh ka ma bo moi ngai na in hand oiraga ma khutsamnaraga ma destroy to dore khotore ta ma gi panic attack zangi kanu ma gi schizophrenia ja hawrapane ba to ko chin chen na pha ma yam na pha raga ma se detain ga tawai hai detain tawraga pung khara psycho ta thamale ma se to yadrabane ba noi na to ido ai khange nang ai Praveen Babi natra noi khangi natra aduga noi na AB ga pullaga FBI CIA FBI loi sure mana kano tori je kano da moi atai nei je moi na ai hat to hi tori ni ai na moi gi aron ba ma khangi kholi kain kari no ro ma na haira kana ma gi dai na mana rambling to ba khara gum ba hekta gum ba pi ba adai di ma se dai na US ki kano da gi airport ta gi pharaga psychiatric ki ward ta ma se thamme thamaga moi hai se ma ja saina nare haina schizophrenia nare khole do na ma la yeng bi hai basida kanu na krishnamurti na laaga adagi di indian gi consulate na tawraga ma ji release tawgi ba hidima kash tawde ma smaina krishnamurti gi makha da guidance ki makha da la yengi bani khole bani na haraga Praveen Babi na US da lai base 1989 buk lai rami adogi matung da ma je Mumbai da 1898 ki November da hale mana US lairing da mage du thina intelligent oiba yamna haibasigi da mara kai kai tamakke haibasida music piano painting architecture literature writing cultural and archaeological study politics photography sculpture and human right issue sising jama loina India gi mapan da lengai tame adagi di magi bomb cell am tholokan 1990 sida Praveen jina kota case ama thangale mana case thangalapasida karamaina haige sida Amitabh Bachchan se international super gangster ni haye international gangster ni adoga majina aigi thawai hatore magi gunda mayam na maji kidnap tawraga island amda pui haye adoga surgery tawraga magi mana kongi sigi makha se sida panu chips ama hape aduga magi wear up mana kari wakhan khali no mana kari hai no kanaga kari wari sanai se moya loi tai sida leire ai chips ka ije kai na mana chip ka je utleba karai da ka ubuno kholubuno adudi amta yawde ko man hai se magi sai paranoid na ngangi da asema thokibra adudi just da mana case thangkalai ni sigi marak sida ma se sena tawringai marak ta ma je cinema amta namdramni adu magi hana kumgi ba cinema sing sidi adum release awe 1991 bu release awe hai
magi cinema se mana adum kumdraga su magi cinema ke automatic magi release pending leibse adu cinema zo number adum hit oiba adai mana se kakpa khotpa dak se utle adai expert sin kaudana khotana mayam je yenga se da yenga kan di kai mo he yawram da ba mana he sauri ju amitabh na response ke atawda do habidi mana adu hai nang kai hingi hai ra no comment har ka taw se he na songning majani da kanu sina Praveen jina adagi Praveen nang si kai si ko ni yeng da chips nong ni kai bo u de khote nang khoi na yeng khulai tha kai mu yaw de khote kai nu nang na kari basis no hai se har ga na noi jo amitabh ka khutsamna re aduga ai angau go sem be toy ni na ta moi nang mi na expert na yaw de har so chip yaw de su yaw we na ma du ma re yet bi ade mana India da hala matung na tapna magi most of the family member magi mama na ba mana bi sing ge loi na mak mana contact sing je amata tham gi dre wari sana gi dre pau ngam na gi dre kai mo hai na gi dre ma je recluse oina leiba hore ba asigi aduga asigi matang sida ma je amna bible nungbal yam pa ba sani adagi mana 1999 da Christianity da convert togi asigi marakse so adum magi mental condition je adum deteriorate toraga leini ma je paisa budi ain haido ma investment di phabani na magi income di lakpani na magi laying mo khop budi dum birai line dungam cover to ngamba aduga mama ga ma je penthouse am da lei mama khatane mana ya ma se tamna sum progress ore ngai mi sing je tamna dum magi kam wali jong tan thokhiba man doi je ma kanogi spy ni aduni na haraga aduga mama se da loina mak ma se dependent oraga leibane ba mi thong thilak pa ju wi pot ama thilak ko khop ju thongi ma pan thama mo ma kona loksan gi haidune ba aduga kona mi cha kan changa ga loksan bi magi mana mi se to ki matik chingna mana to ki matik mi se mana thaja da base ma heavy medication ju lei ni ko ma hidak akan ba pizza da na US dagi pirak pa hidak India dagi tawdana leire aduga magi mama se na loina yengsalamine magi narami ba kholami se du mo mama se ju ana badagi ama 2001 da leigide sigi matung dagi di Praveen gi life se pura upside down on gare magi thajaba mi ai ja ama ta leitre ba mama se kadane ba mana yarami je tamna ma mi sing kan to gidre saba je kanu to gidre ba saba bokta mi ga lak je offer to je yerum moina phutlaga pirak ba adugum ba sab yerum phutlo ka khotak phulala saba kai gino hangaga yerum se khatani mayamna poison to bangam moi doi je aduga yerum je kaunga omelette to ga sabe saroi doni ba man doi je yerum je khatane magi grocery gi mayam da pothilo o delivery kai krak sin loina ma sangom nungom lorom ba dagi chap lephi doi ni duga somna dagi yerum aput ba je sigum tamana kauga atai sing sina poison ne na magi chak thong mi de ke loi tan thokra ga mana adani to lei ni ana ba ise du ne ba adagi di mana karana nangona poison to du no ko to no hanga ga mana piri ma maming jing je khuyam am ni ko asmana hai je FBI CIA Mossad KGB adagi Catholic Church Friends US ka Friends ki government BJP government adagi di Bill Clinton Amitabh Bachchan adagi di Robert Redford adagi Prince Charles moi mayam sinane ma je magi mathwai gi matung da inei masini ma haise ma sa hat toi tori ni adu na ma mata saba ya de na adagi mana masimoi asigi mayam marak da case thangkalani ko case proof to poro har ga sagi magi personal dai ji gum de porak ba adagi di phare nang na mu case thangkalami nang lao adu ga nang testimony piu lao sagi judge ki mamang da hare dana ma sina mu lao oi do ne kaido waino lakri kai gino na haraga ma lakpa ya de ma la ade mo lambi da hatu khrani CBI mai ngai Mossad KGB kari kranga na happy ba maya ma degi di mana ju kanu ga tori se Mumbai gi bomb blast to gi ba do adu Mumbai thaina Abu Salim moina kanu ga to ba Dawood Abraham na ga bomb blast to ri se asi sigi kanano perpetrator bomb piri mi do kanano khangi ka har kanano haraga Sanjay Dutt ne kaina haiba adu duga asije moin kanu na gangster na to banate CBI na sigi bom je Mumbai je pangan ga mayanga pangan ga Hindu ga khanana bane haina bom thadaraga Sanjay Dutt na carry out to bani CBI na bom thadaraga kaina adugumba case ne ba man to ise mi do magi mental do yarak tra no thabide adagi di kadawram dagi di kari gi nona proof yo haraga na ai lakpa ya de ai gi diary je ka diary je tharakpa mo ai nang diary je na di yaroi nang proof evidence amta na te nang hai law haraga laktre adagi anira kaure laktre lakta badai di manga na magi petition je mu cancel tawba adumai
last magi loirakpagi timing magi punsi se tapna magi anabasne henjalaktana ma sabase kaya chagidre adagidi mana delivery si su mana mi se kaurani dana mamang thong mamang se phamalaga mana delivery sangom bu tawro adagidi chana bam bu tawro natragana drinks tawro hidak loinama ozigi thilaiba mi se paisa pira mana loi tangandoiba aduga pusangi doine be maje magi anab aduke matik magi anab se aduga for hours and hours ma mayum se lairagane evidence lawri ne haina the newspaper clipping mayam pa dana adagidi paw se makan karai de no hangge mana paw su ma thana tai mi na ta de adagidi tamagi dari naptana khotana si je magi case tawraga kano da government da high court ta pidoi ne na ni ko mana naptana khotana tawraga ma se dum lei adagi india da di smaina hek immediate family na tabna skan mo wahi ma haibada kano ma haibada warauri ni sauri ne na mana lakan ha na changwa ke do isi ra bo changwa kai na taw su dum tong nei ko ada magi je dumaina ma mathang magi family mama gi sai ki family member ma pa gi sai ki family ama ta ma wari sanau ya gidre ama ta unau ya gidre even magi da sangom milkman la amba ju nupa da suman la han gidre ma hatok to re na adagi di magi 2002 gi interview gi matang da idi mi sing ju mai mana ka sang do ba ki re ba idi mana amu mangon da mumoi da mo accuse to ka draina adu somata gi mana mi ani khak thami ko amana magi medicine gumba hida gumba ma dum kan torokpa deliver torokpa amana magi grocery gi deliver to wan nupa an moi asigi ani khatane aduga magi na khagi magi last days khai tare ni ko mayam na phone tore na magi mayum sida di haina kano gi delivery la e na tragana adu la da la habse phone se paikhala pa gane yam na serious robotic makhon da hello nangi phone se hojik recording da lairabani you are under surveillance nang haini modo hairo haira kan wa dong haihen doiba mana ne any conversation magi yumlo nabigi nakanda sound nam tholakpa kholakpa kari kra sing loi na mak mana record to hours and hours doga magi delivery anam je tape ki recorders je si ki magi cassette se adom record mana dum de ba ga adom recording je ta pai tham noi ne ba evidence ne na mana mi mana mangon phone to ro zo de gi atopa yumlo na ba mi gi khana ba zo de gi kanu ga train na khonga ga chen ba zo adugum ba se loi na mak adumai na tawi then come January 22, 2005. Sige ayuk sida newspaper so kama newspaper ko dilaw ko newspaper gi ma para clipping mem thang da ya dam ni na newspaper gi nupa sina newspaper lak pasida mana khalak ma gi grocery se deliver tawra ga loksan da ba adai ma sinu mi humni su banu mi tane mana no mi humni di sure ma gi grocery su loksan de ma newspaper se ju anu kanu ga ngarang ga na han ga su loksalam de ngasi ju kaino ma je tanat ma thong thile reply am talak de kanu gi penthouse tagi Praveen Babi gi adagi di mana kumdharaga moi security da hai sumaina magi do poto aisu numi kasi humni sure newspaper thilak pa newspaper su loksan de magi grocery su mapana dum le hawi adagi magi kai kino to hidak su mapan do le hawi amta ying biyo ko main to ino na habi dagi masai gi moi gi security gi sina kakhatlaga thong thile mazu thong phanem thile thong je kan torok tre hangdorok tabagi di mana kano toroga police da phone dore mana police da moi sei da haire soina Praveen Babi do ma leibani khopani numi humi sure thong thimas tawde habadagi police sing lai laga police an jo phanam thong thile hangdorok te adagi di pura thong je thuga ya changna kan de tam manam nam thi bazina moi je mana to loina thaw ne manam jina te moi la iba kano khoi ladies ki moi ki police ka se o ga tawi ba tam manam je nam thi ba adagi moina Praveen Babi moina Praveen mana toro kaura ga sang masida bedroom sida maje phabung da yamna phibam sokna ko masa ga je koi gi mabuk asi kang khatlaga masa ga de hanadi magi kano dagi magi mana kano 2002 daga tholak podadi masa je chakhatla bani ko masa asi masak se aduga hantakna leirami ba phibam je yamna jugo jada ba phibam da mapi thang da boy phabung sida hippaga siraga leirame Praveen Babi se Praveen Babi masagi sahi yankhai sure mana sira phangba matamda police na suspect ubada maje 48 hours mamang da siram dong male haye magi body phangdringai gi adai police na examination taw matamda moina khangi je magi oi thangba makhong je sida gangrene na leirame koi gi loina chaphala ga loina chathapado diabetes na bagi leng da bagi koi gi bed sore da gi mathang loina chatholaga loina patlaga leiramdo ado maina leirame adagi magi phabung gi manakta
wheelchair ma sina takpadi ma gi last day of life da ma je chatpa khotpa ngamdadana wheelchair da phamena as a Cooper hospital da pukhale Cooper hospital da autopsy gi matungda moina khangbada ma gi mabooks da ne numit nini humni da gi chang marum bo yawram de hai some ma gi hidaki khara content khara phange aduga alcohol gi content khara phange alcohol do maybe moina habida yam pi edu na hidak tagi natraga mana ma gi gangrene khoi gi patlaga makhong so leibido adugumdo detol gumba natraga alcohol rubbing gumba taibada adugumba inhale toramba su yai na hai basically ngasai doctor dana ma bu postmortem toriba doctor dana hai je ma je sara chamanda dana she starved to death hai sara hen bade si bane police na zu foul play kari krama te phangde aduga magi sibase organ failure amasung complication from diabetes ai sibane na hai Praveen Babi na di magi phumbase mana Christian da ma Christianity da all abani na Christian da gi ritual da mana adugi to da phumningen magi da na phumbiyo de hairam male adu ragasu ma je sira matung da kanamong na claim taw da bagi magi Muslim relatives sing na ma je claim taw male magi sukan wa tare ne koi sebot mari mari mata sing na ada kaina da akoina ma body je claim tawradi akoi di akoi gi dharma da muslim gi kano gi islam gi through da oina phumgani na mana christian gi pamaga na my body claim tawroin haibadagi police su du moi da piraga islam gi through kano da islamic gi kano da ritual da ma je phumme aduga mana magi lehoba property hai tare ne yum kai paisa nungsa khara leho male sigi paisa je hujik magi mari mata magi ek adu immediate ataba magi magi mayen mari kari sebon mari mari mata singsina munabagi kanna kota khana dana kota na lanjaw amju thoki adu mana sibe mathamda ma matana si adu ki top heroine aphawba amani adu bu magi mental health haibse matam da khangau dabuna matang sana laying hong dabuna magi punsi do khamu tokta mangbani adi maya magi wari je side loisin jarage wari je yam thina sangare ai asmaina kanogi biography libse actor actress ki power singer kai ke mayam ki aingon da matam yam na change do na ise pak na toina di lizara roige aina ngamba matam da lizage adu sarupudi wari amu phok ta driba ano ba makan gi wari nungai bem lai but kita sunta ba mayam ni but kita so ekdam na ta ba go wari ano ba khoina khangda ba jat ka lairi ba mathangi wari je Malaysia gi chingama mogi heloi gi type da khoi heloi ga chamana ba wari mane bana lidoise adugumba wari nungai budune tamina jiba mayam sigi spina khoi marak ta hapsara ke ko ai bhut ki di haunting gi adagi di mayam na khangna ba ke se dum hapsara ke adu anambo ina khangda ba angak pa mayam se si wana tamina se adinga si lotion jarage mathangi wari dum thengna si ba mayam